Arambai News Guwahati da Manipuri Pau Tabiri Basingbo Ihan Hanbamaktada Chingangbam Sujitarani na Kurumjari Hojik Ngasigi Samlapa Mariba Pau Sing Lobirase Ngasi Asamda COVID-19 ge anoba positive case kuntra mari phangkhre aduga mioi chamaga marfu humdoina naba pharaduna discharge tawkhre maramasina state asida apunba case masing lising ahumga chahum taramapan sukhre naba phakibagi masingna lising amaga chamri kuntrani thoi hojik laying libagi masingna lising amaga chanipan humbutrani pan aduga leikhidabagi masingna taruk sukhre Hojik Pawbagi oina di ngasi positive oibagi changsi yamnamak hanthari haiba yai adubu ngarangdi punna case chaniga kuntra manga rajya asida positive oikhi ngasi di Guwahati Sahar containment zone anobo mari amaka hapkatuna punna Sahar asida containment zone yankhai sukhre mato sumna asamda COVID-19 gi phibam nong nomagi sathiba hengalakli Tezpur DC office ke employee anisu positive oikhre DC masamak yauna mahaki loinabi amadi macha singisu COVID-19 gi test tawba tarakre Bubul deka koba cancer patient amadagi mathang mathang sandorakhibani Bubul deka ngasidi super spreader ama haibadu oire DC office ke staff sing quarantine tawhankhre panba yabadi Guwahati gi mathangda community spread tawbagi akiba lerakliba si Tezpurni asigi sumathakta travel history leitaba positive case khara phangbadagi rohadasu community spread oreklabra haina miyamna mipaiba phongdoknarakli hojiksu Guwahati gi pan bazar gi hari sabha Bisnupur amadi Fatasil Ambari hotspot oibaga loinana mafam singa sidagi COVID-19 gi positive case masing ataisu thoklokhiga dawri containment zone singdagi COVID-19 positive oirakpa yaunakre Oirakliba phibam asida Guwahati da COVID-19 community spread tawre haibasi chumlakli adubu sarasigi miyamgi sibaki dabanara cheksinba iu uba phangdri Guwahati gi masak naiba miyoi amadi akhang ahi kharanadi sarasida mukhanna lockdown thamgadabani haibagi apamba phongdoknarakre wafam asi mantri Piyush Hazarika naso support tawrakli ngasi rajya sigi haksal mantri oiba Dr. Himanta Biswa Sarmana Guwahati gi airport manakta leiba flight ta lakpa singi test tawfam oiriba Kiransi Grand gi swab center chatuna yengsinkhre airport ta fawba social distancing ngaktabagi mahakna pendaba phongdorakhi ngasi state asida train da halakpa mioi singi masingdi hantharakle adubo flight ta lakpa mioi singi masingdi hengalakli chaurakna nongmada mioi lisingani hena changsilakli hairi Haukiba numit 15 muki manungda mapandagi flight mioi lising kuntra manga muk changlakre maramaduna passenger changlakpagi masing hantadrabadi kiningai oibagi chang wangkhalakhigani haina mantri asina makhatana hairakhi Sairaksida Difu Medical College ta COVID-19 gi test tawba hokre state asida yamna thunamak ani suba tangkaki surveillance oina community health surveillance mission gi makhada yum da chatuna asa MPW SW workers singna test tawba horagani Cheragasida Thokaidaba Thodok ama oina Mangaloi Hospital da thokre doctor na section dabadagi naba pharaba mioi singaloina na positive oiba mioi ama discharge tawkhibagi thodok ama thokhi masi mingda cheyna bakhara leibadagi thokhibani hairi tawbagi di positive oiraba mioi asigi mayum amadi leikai containment zone oina lauthokre Haura Ghata Sizinaraba PPE Pankibagi Wathok Loinana Bokaghat ki quarantine center da inmate singna yu thaklambagi thodok thopagi pausu leptana lakli makhoi Chennai dagi lakpani makhoi gi mathakta matik chaba action lokhalagani hairi Chairagasida Guwahati gi GMC gi laboratory technician amaso COVID-19 positive oirakre mahak changsari dagini marini mamangda lawkhiba mahaki swab test positive oirakpadagi mahak GMC hospital da puraktuna layengba hokre ngakningai oiba pau ama oina mathaga samgi duliazanda Chennai dagi halaklaba matung mayumda quarantine tawduna leiba mioi ama positive oirabaso hospital chatlu yadabagi tholok ama thokre health workers singna ambulance puraktuna thonganda ngaiduna leirabaso mahak gari eduda kakhatlu haiba yakhide purit lokthokuna langthokhi amadi mayumgi mioi singna themlaba phawbada gari da tongkhalu haiba mahak yakhide adubu mamai thangdade mahak gari da namduna hapchinki Nakalamaramda Mathaga Samgi Bagzanda Chakliba oil gi mai ngasisu muthat pangamdri oil authority gi wafam matungina mai asi muthat pada numit kuni muk changkhigani hairi relief camp tarani thoida mai chakphum asidagi chenthora khiba mioi lising 8 hena wana punsi leli
राज्य की मुख्यमंत्री सर्वानंद सोनोवालना मई असी करमना चालखिबनो हाइबना चिंबगी मतंगदा थिगतुना नुमित 15 गी मनुंगदा रिपोर्ट पिखलकनबा एडिशनल चीफ सेक्रेटरी दा हाइख्रे अदुगा ऑयल अथॉरिटी नसु ड्यूटी लाइथोकपगिदमक्ता मखोगी इंजीनियर अनि सस्पेंड तौख्रे अदुबो मफम असिगी मियामगी अवाबा यंगसिनबा चटखिबा मंत्री चंद्रमोहन पटवारी अमसुंग चाबुआगी एमएलए विनोद हजारिका मियामगी असाउ मैरी मायोकनबा ताख्रे अमदी चोपसु नंख्रे मंत्री असिना रशिया अमदी ईरानदा असिगुम्बा मई असि मुथत्पदा निमित मरफुनी हेना चंगी हाइरुबदगी मियामना ओंखलक्तुना सावरखिबनी अमदी मखोगी मथक्ता चैंगांगबा तौरखी हौजिक बाराक तंपाकी पाउदा कुनसुबा अराम्बम सोमरेंद्रो की लेखिदबगी निंगसिंग नुमित लखीपुरदा अराम्बम सोमरेंद्रो फाउंडेशन कसार लखीपुरना ngarang leisu katuna pangthokre hojik manipur gi pauda ngasi mioi tara naba pharaduna discharge tawkibaga loinana haukiba pung kunbari asida rajya sida punna covid 19 gi anoba positive case yankai manga phangkibaga loinana state asida apunba anabagi masing chahumga humputaruk sukre aduga humudra humdoina naba phakre janiga marfutara humdoina hojik layingli ngasi nongna positive oiriba mioi nifuni thoi asigi manungda kunthama thoina rims da aduga tarama thoina jenims da test tawkibani chairaga sida bisnupur district ki manung chana leiba quarantine center manga containment zone oina laukthokre quarantine center sing adudi bisnupur gi district hospital JNV ngaikhong khulen high school St Xavier school amadi diligent school ni Manipur gi oina nupi laktagi thongna phabi ahanba auto driver laibi oinamda Manipur gi mukhyamantri N Birena rupalag amaga lising taragi senpham piduna ikai khumna uthre sel gi manasi rajya sigi entrepreneur khara amadi India gi mapan gi Manipuri kharana sponsor torokhibani panba yai haukiba me thagi tang kunthama thoi amadi jun thagi tang amagi lonaba ahinda Imphal East ki Porompata leiba Janims Hospital dagi covid 19 gi anaba nupi ama naba pharaduna discharge torokpadagi nupi asigi mayum kamjong tana laibina maki auto da thindiki Imphal dagi kamjong phawbagi lambi asi kilometer 119 sangi chaurakna pung nipan chupna laibina naba pharak lebi nupi asibu mayum tana thindiki laibi oinam pangai dagini hojik Meghalaya gi pauda ngasi state asida nongna covid 19 positive oibagi pau amata hojik fawbada lakchi adubu mioi mangadi naba pharaduna negative lakpadagi discharge tawkhre maramasina Meghalaya da apunba anabagi masing nifumari sukre masigi manungda 19 na naba phakre aduga 15 na hojik layingli bani Meghalaya gi Haksal Mantri Oriba AL Hekna COVID-19 patient singbu hanthana yengbidanaba amadi khunai dagi inthokpagi wakhal khandanaba miyamda haizarakre Nakal amaromda Rivoi district ta travel history laitaba positive case ama phangkiba adugi matang palladuna mahak kana ga sokna samnari haibasi chapchana khangba ngamdrabasu mangondagi hena asigumba atopa case amata phangdri maramaduna thoine hena mi painingai leite community spread tawdri haina Meghalaya sarkar na haikibaga loinana rajya sida lockdown sangdok loisu haikre hojik Mizoram gi pauda State asida COVID-19 gi apunba masing chamasumna ani sukre amana naba phakre aduga chamasumna amana hojik layingli bani apunba anabagi masing haibadi chamasumna ani gi manungda nupa 58 aduga nupisu 58 ni makoi punamak mapan dagi halakpa ngaktani Mizoram gi oina hojik phawbada khwaidagi sokpa district asi Lunglei district na oiri punna district asida case nifumanga phangle aduga Nathial na COVID-19 gi case ama phawba leitaba haibadi nil oiba district oiri hojik Tripura gi pauda haukiba pung kunmari asida state asida mioi kunthama thoi nongna positive oikre aduga mioi kunthama panna naba pharaduna ngasi discharge tawkhre maramasina hojik phawbada punna mioi chaniga humbutrani pan laichada sidagi naba phakre apunba case masingna chanipan ga marfutra tare ni aduga hojik laying libagi masingna chatrukka tarani pani hojik Nagaland gi pauda State asida ngasi nongna positive case ani phangkibaga loinana COVID-19 gi apunba case masing hojik phawbada chamaga kunthra sukhibaga loinana kunithoi na naba phakre aduga chama subna nipana hojik laying libani apunba positive case masing chamaga kunthra mak mapandagi haloktuna quarantine tawdun leiba mioi ngaktani Nakal amaromda khwaidagi sangba lambi gi oina Shramik special train thorang tawba ngambagi puari ama Nagaland sarkar na thamkhre
किलोमीटर लिसिंग मरीगा चहुम कुनिथोई सांगबा ट्रेन लंबी असी केरला दगी तिरुवनंतपुरम की हौखिबा जून 8 दा थारखी अदुगा लाखलिबा जून की तांग 16 दा दिमापुर दा थोंगलगनी अरोइबदा अतोपा पाउसिंगदा मालेम की थाकता अपुनबा कोविड-19 की कंफर्म केस मसिंगदा यंगनाबदा इंडिया फम अमगसु ngасidi काखलखरे हाइबदी मरी सुबदा लेरे पुन्ना लाख 2,038 हेनख्रे स्पेन अमदी यूके दगी मथक काखलखले टॉप ता मथंग मथंग लेरिबा से अहानबदा अमेरिका अनि सुबदा ब्राजील अहुम सुबदा रशिया अदुगा मरी सुबदा इंडिया ने ngasi gi oina hojik fawbada malemda positive case masing hengalakpagi changda yengnabada India number 1 takre ani subada Russia aduga ahum subada India ga yumlo nariba leibak Pakistan ni ngasi gi oina sibagi changda yengnarubada de Mexico na number 1 da aduga ani subadana India ni ahum subada Russia nakalamaramda punna sibagi masingda de India 13 suba position da kakhalakle hana de India 13 suba position da leirambani अदुगा टोटल एक्टिव केस ना इंडिया की पोजीशन नंबर मरी सुबदनी अरामबाई न्यूज गुवाहाटी दा मणिपुरी पाउ संदोक चबा ngasi गनदि मतंग सलोशन जबगलोइना अमुकसु हन्ना खुरुमजरी।